Bismillahirrahmanirrahim. Toilet changba amadi toilet tagi thoglakpa amasung toilet ta kari tawgadabano haiba adugi matangda sunnat khara ikoi khangminasi. Masi insan mioiba amadi jiba banba khudingmakki yamna maru oiba thabak amani. Adubu hairiba thabuk asi isagi zarurat oiba pot adu pangthokpagi sat-sata aikoi sunnat ki tarika da pangthokpa tarabadi isagi zarurat pura oibagi sat-sata sawab su Allah na pinabigani. Maramdi Allah tabaraka wa ta'ala na mu'min musalman singda Rasulullah sallallahu alaihi wasallam gi khuthangda loina khanghallamle karam maina amalasi pangthokani haiba ado aikoi nungsiraba Rasul sallallahu alaihi wasallam gi tarika da amalasi pangthokpa tarabadi aikoi gi zarurat su pura oina sawab su adum pinabigani. Masigi damakta ahanbada aikoi na khangjangadabadi istinja haibadi pisab natragana pakhana tawraba matungda leitumga lapthokpa amasung isingna chamthokliba adubu istinja haina kawi. Adu aikoi ahanbada toilet changba matamda aikoi lung natragana leitum ahum amasung ising asi puraga changba. Aduga karigumba toilet manungda lung leitum ising asi pumnamak hanadagi leibu oirabadi mapandagi pura changbagi zaruri nate. Aduga manungda leitaba tarabadi aikoi ising su lung natraga leitum ahum su puraga changba masi mustahabni. Puraga changba tanatana ahanbada lungna natragana leitum ahumna napthokraba matungda isingna chamba. Do kari gumba mafamda tais naptana nana sariba mafamdadi toilet paper sijinnarabasu madugi ijazatni. Lihada mufti Rashid Ahmad sahabna hairiba si ijazat pibiri. Maramdi toilet tais naptana fazana sariba mafamda lungna natraga leitum pujallaga thamba matamda madugi mochanba amasung ising chenthokpada akaibu oigadaba aduna maram oiraga toilet paper istimal sijinnarabasu adugi ayabani. Tawbatabu hairiba aikhoina hujik sijinnariba ising khaktana chamliba ase masigi mahutta lung natraga leitumna napthokhraba matungda isingna sijinnaba masi sunnatni amasung mustahabni. Ani subada Allah gi Rasul sallallahu alaihi wasallam toilet ta changba matamda sendan tonglami amasung kokta kuplaga changlami. Tubi natrabasu phi kisibi pot amana kok kuplaga changlami amasung sendan tonglaga changlami. Ahum subada Baitul Khalada changba dringai gi mamangda aikoi dua asi songani bismillahi Allahumma inni a'udzu bika minal khubuthi wal khaba'is. Haiba dua si songani masi toilet manungda changaba matungda nate changdringai mamangda dua si songani. Dua si gi arthadi bismillahi ay Allah gi maming lawzari Allahumma inni a'udzu bika minal khubuthi wal khaba'is. Ya Allah ay nahak ngondagi panah ma nizari haibadi ay nahak ngondagi mating nizari madudi minal khubuthi wal khaba'is. Jinnat afattaba jinnat nupi amadi afattaba jinnat nupa singdagi aina nahak ngondagi panah nizari madudagi kanbiningai gi aina nahak ngonda haizari. Hairiba dua asi toilet ki mapanda leiringai da songani. Mari subada toilet changba matamda oigi khongna thangjillaga changani amasung aikhoina toilet ki phamningai gi haibadi mapan thok pada phamningai gi thariba pot adudasu oigi khongna thangatkani aduga phamgani. Amasung phamba matamda yariba khoi lepaga phi lawthokpagi mahutta phi lawthokpa matamda yariba khoi nem tharaga aikhoina nem tharaga lawthokpa yabagi chang oiriba phoba nem tharaga phi lawthokani. Mathangda toilet changba matamda khudop natragana aikhoina jobi Allah amadi Allah gi Rasul gi maming iba pot siba tarabadi hairiba pot adu mapanda lawthoknaga tharamgani
aduga karigumba tawiz oire adu oirabadi tawiz di yomjallaga manungda laikhibanina mapandu udabanina madu siraga changbada karisu akaiba leite aduga atopa pochai sing hekta phongna uba Allah amadi Allah gi rasulgi maming thaba pot siba tarabadi madu toilet ki mapanda lauthoklamgani mathangda pishap natragana pakhana tauba matamda kiblagi maikaida mai amasung tung onsilloy mai su onsalloi amasung tung su kiblagi maikaida onsalloi aduga aikoina toilet ta natragana pishap khana da pishap tauringaida toilet tauringai gi matamda bila zarurat ilai leitana shadida kalam haibadi wa kanna loloi amasung Allah gi zikar su hairiba mafamduda tawroi mathangda pishap pakhana gi haibadi pishap ki chite aikoi gi phida natraga hakchangda yaribam khoi chongdaningai gi yamna kanna senagani maramdi kabarda pishap ki chinto dagi haibadi pishap ki marik chongkhibana maram oiraga azapiba mayama masigi matangda hadis ta sulai aduna aikoi ngamjariba makhoi pishap ki marik aikoi gi phida chongdaningai gi natraga hakchangda chongdaningai gi kanna honagani pishap tauba matamda natraga pishap chamba matamda aikoi gi alai khas haibadi pishap tauriba mafam adubu ki khutna kidaunungda pairoi oigi khutna pairaga pishap taugani kari gumba matamda baitul khala sadaba haibadi baitul khala toilet leitaba mafamda aikoina pishap pakhana taubagi zarurat lakpa tarabadi mina hekta uroidaba mafamda aikoi pishap pakhana taugani mathangda pishap tauba matamda aikoi amonba leibak thilaga pishap taugani haibadi akanba mafamda aikoina pishap taurabadi madudagi chongkhalaklaga aikoigi phida natraga hakchangda chongkhiba yai madudagi kaningai gidamakta amonba mafamda pishap taugani pishap tauba matamda lepaga pishap tauroi lepaga pishap tauba phatte mathangda pishap karte wak tap tauriba mafamsing adubo yamna sengna chamthokani madu chamba loiraga aikoigi khutsu leibakna natragana sabonna sengna hamdokani aroibada pishap pakhana loiraba matungda baitul khala dagi thoglakpagi duadi ghufranaka alhamdulillahi alladhi azhaba anni al-adha wa afani haiba du'a si songani